Security Forces singna ching amasung tampaki chingnaba mafam kayada area domination amasung thiba humagi thabak sathaba leptri. Security Forces na thiba humagi thabak sathabada Kangpopi district ki Aige jangda 303 sniper rifle ama magazine yauba 9mm CMG ama 9mm pistol ama SBB L ama 51mm no mortar IC ani 36 hand grenade ani kapayariba maru mga MZ ama picket grenade ama amadi smoke grenade ani fagat pangamle hairi state asida hokiba pung kunmari asida pamdaba thodok thokibagi paudi laite security forces singna irang thokpa yaba ching amasung tampaki mafam singda thiba humaki thabak leptana sathari haina police control room ge cherol amana hairi police ke paugi matung ina security force ke akan ba cheksin thoranga loinana ngarang national highway 37 Imphal Jiribam lambi dagi gari chamaga mari amasung national highway to Imphal Dimapur lambi da gari janiga sumna manga asoi angam yaudana Imphal tamna purakre irang asika mari lainana ching amasung tambaki mafam chamaga supna mapanda security set point sing hangdoktuna akan ba section thorang sing lokhatle hairi